Kurumzari, Miang Tabri Simutaram Uchari, Nasimaru Bapauda. Yellow me Kananabagi Anova draft bill Numit Humni Marini da Putolagani Hana drafting committee chairman Minister Thaudam Devendrana Lautokre. Jingamadi Tamda lady by healthcare sector Kudimak Fagat and Bagaloina Miamgi Huxel that Hena Kana Bapina Bahonari Haina Health Minister Funjatang Tonsina Fundokre. Amadi All India pre-medical test of the pre-dental test Manipuri Supatokre Matam Tentana Lapa Mahirika Parikya Thaba Funkidre. Mapung Pau Pizari Lamda Masigi Yellow Missing Kananaba draft bill Numit Humni Marini Asida Putolagani Haina bill Asi Putona Nabasem Kiba drafting committee chairman Law and Legislative Affairs Minister Thaudam Devendra Fundokre, All Secretary Labor Minister Office to Pantokiba Pawimi Pam Amada Wafamasi Minister Nafundokibani, Ngasi Committee Member MLA RK Anand, MLA N Biren, MLA Dr. NG Bijoy Yauna, Manipur High Court Bar Association, All Manipur Bar Association Gimil Singh, Senior Advocate Singh Unadana Bill Asigi Matanda, Ain Gi Oiba Midyang Matanda Kanaki. Devendra Namakata Dana ILP Manaba Bill Masemada Center Dagi Atingba Lehendana Kana Honari Masida Miamna Sumating Pambagaloina Wakalon Committee the Kangan View, the Mid Humni Marini Manunda Committee na draft bill Putokuna Miam the Kangani High Key. Maka Atuamatam the Tarakanta Bill Shi Putona by Kogi, Namana by Kokano, one of the name Aduka, Kainakali Asatawi, Yam Darban Unini Humni Manunda Kogi Drapashi, Loina by Koikona Jake. Madam di Aikoi, Tongan Tongamo, Ashitanatan, imminent lawyers Natana. Maruda City, Yamna, interested labor Masita Bildale, Pumio, Punamak the Chokoda, Amam the Kauraka going at Siba, Kana Jari, Madam di Prajana Pamba, Miamna Pamba, Bildamba Putoba Pigidamota, Koyakan, Honajari, Aikogi, Yarimaka, Bilji, Tunanbagi, Ababi Bill, Kadimata Mayana Pamba, Bildama, Putoman Bovana, Jake Haidana. Jingamadi Tamdalari by healthcare sector Kudima Fagat and Bagalwena Miamgi Huxel that Hena Kana Bapina Bohonari Haina, Health Minister Funjatang Tonsing Nafundokre, Ngasi Chandel District Manung Channa, Komla Tabi, Kapamda, Primary Health Center, Anoba Building Amahangdotuna, Noma the Punkun Mari Service Hodopagi Thoramda of Pharmacy Fundokibani, Thoramasi the Technopol Kendra MLA D Korungtang, DC Chandel, Robert Singer, Katrimayum, Health Director Dr. Okram Ibomcha, CMO Chandel, Dr. Romingaru, Kapamgi Chief R. Zindas Lenge Susruyake, MLA Korungtang na Miamgi Sebagi Damakta, Lady Doctor Amadi Nursing na Tamoy Sing na Tabak Tobiu, Mapam Asida Mapung Faba, Punkun Mari Layang Bagi Kudong Java Fanglabanina, Agoybagi Miamgi Ana Layang that Jauna Kanaba Fanglagani High K. Director Oibum Jana 24/7 on Katpa Public Health Center Humfusure Health Minister Ge Akanba Miyang Makada Layang Bagi Lamda Homaka Lagle Jingi District Sing the Leramba Famung Yankai Hospital Sing Famung Chamada on Kakre District Hospital Kudimakta Operation Theatre Ge Kudong Java Lady Fundoki. Madana Masimba Adana district medical education social welfare adana morona unumaki basic health or basic na I could have put cooperation life savings that happen moto 20% one on the other one on the BIC but I could start Health Minister Funjatang Tonsingna Government na Health Sector da akan mamiyang changbagalway na lupa crore ani budget haptuna building semgat na nabako na bani adubu sel tunggi pibam na lupa crore ama kaiduna building asi sagatlaga miyam da kusina bani awad apa kaya ladiba asisu atuba matamda sagan nabako na gani matam amada doctor nursing athapa mafamda chatning lamdaba adu ngasidi banung hanjin ba mafam singyaw na halteng na ana layang lamda mateng pangle Jingi Lamdasu healthcare gi system Fagatan Bangamle, Masimag Sarkar Asina Miamgi Damak Honabani. Already, city, building,
Supreme Court के order amagi matung ina kayarak hana yaithokluraba Central Board of Secondary Education gi makhada pangthopa All India Pre-Medical Test amadi Pre-Dental Test ngasi Manipur da su tonga tonga center kayada pangtonakre masigi center ama oiriba Kendriya Vidyalaya Laftel Pata punna mahiroi chatre ka marifu parikha thagadabada matam thengthana lakhiba mahiroi kaya parikha thaba fangaudabadagi mama mapa oibisingna ningba kainakre center asida parikha thaba fangaudraba mahiroi singi mama mapa amadi guardian singna ayuki pung mapan minute kuntra helakpada school gate namkhai na bahona ki irang asi hengalakpadagi Lamphel police station gi police personnel kaya latuna school gate ta panduna leiramba mama mapa oibising lapna takthoki masigi mamangda matam chana lakhiba mahiroi sing niyom gi matung ina sam sangba yadaba sana leina chingba guideline gi matung ina loktoanduna observer yauna parikya holda mahiroi sing changan ki parikya thaba fangaudraba mahiroi singi mama mapa oibisingna ISTV da phongdrokpada lam arapadagi lakpa yawbaga loinana gari gi traffic jam thokpana chingba lekibana matam chana europak ngamkidabani haina phongdonaraki kitang yerbiraga hangdokiba badi yabani tadi ko khojal ko makan makai kare di panci mama ni moi ke dong dong ni no moi than kan ne moi angang manga trau che mu ko na mu la pa sin na chang ge adre already chang ge adre guardian me am ju loi na mak thung thin na ko tan ge che am kan na taw le taw ba si da akoi su dum yara ga ti chang ja ga su cha ching ji my career ama oi doi ni na chahi ani ahum hanjal pa kha tha ba su yauri ado moi gi khalla ga di am nuai te adu manung da chang ri ba angang ji di angang di singa me hen chang ri ko ado moi manga taru ki yeng ga irang ji tho yen khalo center si pulo ka khitar ga di manung da lai bi cha ma lising amuk chimu manga ni ha ba gi nuai ta ba ma khoi da song fil da we ba Inalan permit system chera halu miyam ne aba bill athuba matamda putho maraleba police personnel chera piyo hai badabida kongbo uchekon laikon lapak apunba maira pai bill lup na ngarang numidang uchekon dagi kongbo bazar fawa maira ge khongchar masakre Manipur da inalan permit system chan hangadabani hai ba kholau kaya lauki Manipur da inalan permit Laikidraba Robin Hood ki mafamda Biramongol College Student Union na waba phongdorakli Miyamgi ihul khangna sarkar asina thabak tawgadabani Robin Hood hatpa police personnel cherak pigadabani haina dabi tawri Manipur da inalan permit system athuba matamda chana halu miyam nayaba bill ama semduna puthokadabani haina tera kaichel maira paibina national highway dagi tera lokrapam lekai changniba lambi thingzinduna wakamifam chathakre Lakshmi Serial Marup Development Organization Khongampat amasung Lakshmi Micro Investor Khongampat ki members ina Robin Hood ki imung manungda sel gi mateng pikre amadi ihau asida soktuna rims da layang liba hauvism risom da su sel gi mateng pangkre hairi Nongthombam Lerak Youth Development Organization amadi Nongthombam Lerak Maira Paibina Sinduna ngasi Nongthombam Lerak ta Manipur da inner line permit system chan hangadabani haina wakamifam chathakre ILP ki khongjang sagoladuna kumbi apunba nupi loop amadi kumbi gi akoibada leriba school gi mahiroi amadi club organization singna wakamifam chathabaga loinana human gen semduna wakamifam chathakre kumbi kaithel dagi hauna ising chaibi fawba miyam gi khongchat amasu chatki Moirang Electricity Colony da leba Advanced Intermediate College amadi Advanced Public School gi mahiroi singna su wakamifam chathabaga loinana National Highway da thoraktuna human gen semki mahiroi hatpa yaningda ba phongdopaga loinana miyam ne yaba bill August 15 fawbi manungda pass taw mahiroi hapada chenaba police terapiu haiki JCILPS na jangsileba khongjongbu sagoladuna naurem thong kaithel da suwa kamifam chathaki naurem thong maira paibina sinduna chathakiba wakamifam aduda miyamna mitop singdagi yelongmi singbu kalausi mahiroi da miot mine chathaba yaningde Robin Hood hapada chenaba police cherakpiu haiba play card sing thaki amaromda uripo khumanthem lekai da su lekai asigi maira paibisina khumanthem lekai da wakamifam chathaki lenga pasingna miyamgi damak lepiu miyam matung injage police ki ka hemba thawong yaningde haiki Udipok Sorbol Thingel da su lekai miyam amasung maira paibisingna lambi thingjinduna wakamifam chathaki wakamifam aduda Manipur da ILP chana halu miyam gi apamba khangduna sarkarna athubada ain semduna chana halu haiba play card sing sizinaki JCILPS ki khongjang ase sagoladuna Time Star Artist Union asu Governor Rota wakamifam chathaki Manipur da ILP chana halu mahiroi hatpa police personnel cherak piu haiba play card sing sizinaki Khurai Puthiba Nandabam Lekai gi ahal orba nupa nupi singna Tharo Devi Lampakta leba community hall da ILP chana halu
haiduna wakan mifam chathakre Robin Hood hatpa putho ILP chana halu haina taksili Robin Hood ki imung manung dal lup kaya na mateng pangli subam lekai khanglabong lerak semgat sagat pa mera pai bilup khagempali nambul mapal Women's Welfare Association TG High Secondary School gi Mahiri Singh wangkai ningthem pukri mapal dagi case leina sanjemam khuno mera pai bi singjamai mathak chongtham lekai Galaxy Club amasung mera pai bi khurai kangla sangom sang lamjing mera pai bilup dingku road ki dukan pareng GP Women's College amasung Brahmapur aribam lekai gi nupisingna sel amasung pot ki mateng pangkre ILP की खोंजंग सगवतुना Joint Administrative Council for Auto Rickshaw in Imphal City na lakliba ningthaukaaba numit ki ayuk pung 3 tagi nungthil pung 3 fauba makal khudimaki passenger auto sing thabak leptuna wakat khongjang amadi auto chain semduna khongjang changsingani haidi Manipur Press Club ta pangthokiba pawi mifam aduda auto rickshaw singi apunba council gi convener L Somarendra na haike Manipur da ILP chana handriba fauba democratic oiba khongjang kaya changsingani tang kuntareta changsinga doriba khongjang asida atei transporter union club maira paibi singna su mateng pangbiu haiki Manipur da jeliba auto rickshaw singna passenger service asi lepaga akoi jesi ILP na changjeliba ILPS changjelu haiba khongjang asibu sogot poina akoi mafam kaya da sidin protest amadi auto chain semduna changjangani club maira paibi amadi any sangsan khudimangna akoigi sangjan gadru protest asibu mateng pangbiu Thawbal Bamon lerak mayai lerak ki mera pai pisingna ngarang Thawbal kaithel da mera gi khongcha chakre Thawbal nongang khong da leiba manglampak tagi hauraga Thawbal achoba fawba chaluraba matung loisinki pamdaba thodok thoktaraba police na akaba chesin thorang lokhotki Ngaikhong amasung Ngaikhong sifai anigi apunba mera paibi pari imom kanbalup na Ngaikhong kaithel dagi ngakchro popi fawba mera gi khongcha chatki Thangmaiban apunba mera paibina ngasi numidang ILP gi khongjang sawaladuna thangmaiban gi akoibada mera gi khongcha chatkre Laimana Youth Club Yaripok Bamon Leka Youth Club Yaripok Bisnunaha Youth Federation Economic Development Organization Sifai Lekai Guidance Club Maitei Baptist Church Bamon Lekai Napuna Sinduna Yaripok ki tongan club organization Maira Paibi Loop Maitei Pangal Yauna ILP gi khongjang sawaladuna wakan mifam ama Yaripok New Market afamki khongjang asida saruk yakhiba singna mateng panglakpa apunba senfam lupa lising mangaga chanipan manga hayang Robin Hood ki imung manungda sineragani wakan mifam asida joint committee gi co-convener Arjun Telhaiba Women Wing gi co-convener AK Memcha Yelomi Khunai Kanbal Loop ki secretary Tensubam Lesembana Wangangloi oiki miyamna khongjang jangsilingai manungda Yaripok kaithel kanakhide dukan sing thong lonaki Soibam lekai khanglabong leirak semgat sagat pa maira pai bilubna miyamgi hauda soktuna layang liba haubizab ration amadi TS Mahesh Kantada selgi mateng pangtre lupki luchingbi Indira na Yelomi kanana ba hona bada lamyan ba oikraba Robin Hood na pamjaramba ILP chanhanna ba miyamna honagani haiki Women Against Crime na tha khudingi fongba Women and Crime August thagi chefong ILP gi ihoda lamjing maira oikraba Robin Hood ta kathoktuna ngasi lekhidrabagi yumda fongkre organization asina imung manunggi awabada saruk yabaga loinana selgi matengsu pangkre Roadside Vendors Welfare Association Khwairaban Kaichel amadi Khwairaban Kaichel fambi imasina Robin Hood ki imung manunggi awabada saruk yabaga loinana selgi mateng pangkre Rims da layang liba asopa singda su selgi mateng pangki Tauthong apunba semgat sagat palub amasung Sunshine Youth Club Tauthong ayang ba mayai lekai na lekai ahumgi mera paibi singyaw na wakan mifam chatakre Wayangbom lekai mera paibi amasung iyang Socio Cultural Union da lekai gi yumthong na panglakpa senfam sing Robin Hood ki imung manung amadi miyam gi khongjang da soklaba singda mating pangkre International Meitei Forum na sinduna ILP 6th Schedule Tribal Status amadi Hill State ki matangda seminar ama Langolda laiba Ipuroipa Sanglen da pangthokre Thoram asida tonga ba resource person sina wangang ki loinana forum asina taksin gadaba maroiba demand singsu lauthoki Laikidraba Mahere Sapam Robin Hood ki mokta laiba hakchang lobagi wafam misi asiga mari leinana semkiba JC na warep loba haiba wafam thamlasi haina pauche amada yawrok liba si JC bulana lokinaba maramama ohele hairi government ta thamkiba wafam thabak oina pangthoktriba fawba Robin Hood ki hakchang lobagi wafam leiti hairi
JCILP Moirang na sinduna Moirang Patlo Lekay da Leba Mandopta ILP gi matang da miyam gi oiba khana ne ba mifam ama pangtokre mifam asida JCILP gi co convener in charge Ratan senior advocate Khaidem Mani P Sarasusar yake Moirang gi kaichal fambi ima ibel amadi dukan mapu singsu no magi sintha leptuna khana ne ba asida saru yake Ratan na India gi oina tangai fadaba matang kaya da constitution semdok semjin tawri Manipur da ILP chana hanbada constitution semdok pagi tangai fadaba laklabadi Manipur government na constitution semdok na bagi damak thauna laina honaga dabani haike India ki miyang ko ne miyang ko to siamba India ki lo ne ba mase miyang ko to sam ke do re Manipur miyang ne mutoi humra gadi Manipur miyang ne pa mo na India ki semdok ko ya ra chiki bol ke mujhe mo ne thik ho khode India ki lo ne yaad na koi bil to bata ra lo semdok ta ra koi mang ta ra ba chiki bol ko mujhe ko ne children ko na ko le ko ki sakara chiki mo se mo sing to ko hai se mo na to ke ba por Imphal East amasung West District ta thamliba curfew hayang July 13 ki ayuk pung mga dagi numidang pung 9 fawba pung 15 komthole haina district ani asigi magistrate singna order amamam thotuna miyam da khangalakli adumoinama curfew komtholingai marakta district ani asigi mafam amatada mi mga dagi hena punba yadaba amadi aso apan thoanba yaba khusu khulai puba yadabagi break matungda taram longsari Rims Hospital hena lu nana thamna bagi bandam da ngasi workshop ama institute asigi Jubilee Hall da pangthokre Bharat Sarkar gi Ministry of Health and Family Welfare gi lamjing makha da pangthokeba workshop aduda Rims ki director Professor S Rita Devi MS Professor M Amuba amadi Deputy Director Y Rajendra na chingba official sing saruya ki Director Rita na Bharat ki oina hospital amadi office sing lu nana thamna ba pandam da kaya kalpa ki program gi paikhalakpa asi miyam na hena Kanaba pibani haike hospital luna na thambagi matang da su MS amubana wapum kaya phungdoki Thangal Kaithel da leba Chamber of Commerce Medical Care and Research Center gi maru oiba lambi ki nak yeta malpuba gari kaya tatana khamjinduna thamba asina hospital asida anaye ki lakliba mioi sing amadi doctor amadi nurse sing da khudung cha da kaya payong nahale mari lenaba singna atuba matam da mieng changbiu haina Sengmaijin Gram Panchayat Level Multipurpose Cooperative Society Limited na thatrok pcherol abana khangalakli Consumer Affairs Food and Public Distribution Imphal West ki DSO na Thangmaban Kendra gi Jun Thagi Pibam Thokpa PDS ki Polam Singh Pithoktana Thamlakiba adu ngasi agency gi khuthangda praja singda fangan kre agent kuntra mangana deposit tawraga jingthorak laba cheng sing adu agency gi oiba tongan ba thangmai banda leiba godown da pesinduna thamlakibani ngasi hanagi MLA Joy Kisan yauna miyamna so thugai daga cheng adu madile na ba agency singda kusinaki Joy Kisan na phongdorak pada chatharali ba thong asi Congress sarkar na election thengnaba ngamlaroi khanbadagi apikpa wakhalonda changsilukpa rajniti gi khongthangni phongdoki Lairiba Paliba Congress government sina yamna apikpa rajniti makoina election je thengnaba ngamaroi na khanbagi mong da praja gi khori mechalaga thambase mase yamna nenda tawi yamna pangdaba koi gi mi masagi oiba wakhaloni praja gi oiba posida koi gi agency na deposit tawjadana koi custody leisi kargi thondi machine aina moi sing ko pamisi aduna ngasi si akoi khongbengi myam ga loina na koi dumping area da lady besting je koi agency na koi machine loi bitwe aduna thangoi ben gi lady card holder singna magi agency dagi sing thong sidi hom biraga ya Nakalamaromda Thangmaban Lorungpura Lekai da Leba Flyo Club da authorized agency gi khutang da yan thoknaba cheng ngase yuk Thangmaban Kendra gi MLA oiramba case Joy Kisan na luchingba kangbu amana namfuda so thugai raga lokthokre haina Consumer Affairs Food and Public Distribution gi LDC MD Ahmad Alina Imphal West Police ki OC da wakat kre hiramasi gi matang da ain yoiba thabak lokhot pinaba iba report ama tawkre haidi Professor Gangumai Kamaibu NEC gi member khalakpada Southeast Asia Cultural Organization na nungaiba phungdorokli Jahi asigi February thada New Delhi gi Basanta Bihar da leiba Holy Child Auxilium School da Huran Bachangba amadi school gi nakal da leba church ama thugairam da Manipur da gi Maitei macha Rahul Moirangthem Chennai haina phongdoraliba wafam ase yumfam yaudabani haina ngarang New Delhi da leba Press Club of India da pangthokiba paumi singa unabada Committee for Justice and Release of Rahul Moirangthem gi Maikei da gi phongdokre
ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯗꯨꯗ ꯀꯃꯤꯇꯤꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯔꯥꯍꯨꯜꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯋꯥ ꯉꯥꯡꯈꯤꯕꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯈꯤꯕꯗ ꯔꯥꯍꯨꯜ ꯑꯁꯤ ꯃꯔꯥ ꯂꯩꯇꯕ ꯃꯤꯑꯣꯏꯅꯤ ꯔꯥꯍꯨꯜ ꯃꯁꯥꯃꯛ ꯈ꯭ꯔꯤꯁꯇꯤꯌꯟ ꯂꯥꯏꯅꯤꯡ ꯊꯥꯖꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯃꯍꯥꯛꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯈꯤ Manipur leriba disabled singi welfare scheme sing government na pakat pidre athuba matamda welfare scheme sing disabled sing da fangandrabadi state platform of disabled people's organization Manipur gi president Dr. Sapam Jasopantana khongjong chansilagani haina phongdokre Manipur press club ta pangthopa pawgi mifamamada Jasopantana pauche khakta government na piragani haibanadi yaroi thabagoina onthokpiu marriage incentive award financial assistance amadi atai scheme kaya namsinduna thambire hiramasida government na miyeng yu haina phongdokhi handicap oiraba hokarama wata bi kunok da leibani Mr. Genson naina ado mana tricycle thorga laksabani ma se imphal dagi khabar lawraga mana mu yanang popi da gaida mu circulate to wata bi da gaida adu lakpogi labi pung makai mari tarak pasida masa khangda mioi khrana nungna thobdalak padagi ma si mako kairaga laiba Arong si phau kuda side amatadagi mangonda wahayama phauba laktaba aduga mafamdugi club organization singnasu hariba thaudu kandem tawhani aduga kanana karim karna tawno haibatusu thidohalaga thidoga adugumba chena ba mioi singdu phangagadi matik chaba matung naw tawdanaba war watem bagi thaus tawhani Sagolban Moirang Ledong Machinda Leba Mothers Care Children Hospital and Research Center na Chahigi Oina Pangtokpa Continuing Medical Education CME ngasi hospital asida pangtokre RIMS Jenims amasung Lanai Hospital singda leriba angangi Dr. Singna Thorom asida saruk yaki Technical Section da RIMS ki Microbiology ki Head Dr. Kumantem Solochana amasung Senior Pediatric Consultant Dr. T.S. Nabasandra na Chairperson Oiduna Canada ki University of Calgary gi Assistant Professor Dr. Amuchok Suraisam, Mothers Care gi Dr. Tuizam Sonilindo, RIMS ki Professor Dr. Kuraizam Ranjanana Resource Person OIK, Mother Care gi Managing Director Dr. Kumantem Ratan Kumarna, ahungma naiba Medical Science ki Ichelda angang layang liba Dr. Singsu Yauduna, lamdamasi gi angang singda khwaidagi faba layang pathapi na bagi pandamda tharomasi pangthokpani haina phongdokhi. Hoi knowledge fully update to the Dico. Idea of a medical science is Masito, Masina, and change the wind to now white or change the way. I don't know when a Sigi change the maps, you in a seminar ready. When a lying among them, the gear pick to be open a high climate scenario, justice people no more. I don't number when education is the Makasa Tabani. I do not continue medical education, so I say he couldn't get them now. I keep quite hopefully to luck. Food Safety and Standard Act English and Subna Taruki Makada, Yun Bayadaba Chara Tanaba Polam Singh Marwena, my Marom the Gate, More Faudana Pusara Libasing, Food Safety Officer Chandel Najek Toduna Yangsili, Food Safety Officer Elvision Thomas Na Luching Batim Amana, Infal More Lambiki, Bongyang the Chek Toduna Bong Maril Chum Daba Polam Singh Fagali, Sarkana Ating Batam Kraba Polam Singh Pusilak Libasi, Topiu. Manufactured Tarik Yaw the Bapolam Singh Pusilapada, Farabadi, and Gitabak Lokalagani Haina, Elvishana Fundroli. I media throng the appeal thousand body, Masikumba, Bent of reports, Ubigunu, Purabadi, a queen of Pagani, Madugi, Hanbo and a quick warning thousand Madu, Yarak, a queen of penalty fine, a queen of me padres, a queen of penalty, or Kalaga queen of pine dogani. Jingi Mayri Singh Puling Togapoina, Deputy Speaker MK Presu Simrena, Mahakile Kidaba Mayamba, MK. Ngajengam gi mingda anirak shuba manama thumya thopagi thorom ukrul district ki town hall da pangthokre thorom asida DC ukrul Rishikesh Mot Jesami SDO H Jain amasung trust ki president MK Somi Simre Susaruya ki thorom asida ukrul district ki oina board exam da khwaidagi fabam heroi taramathoi Jungai Kendra gi oina chada humfumanga phangba heroi singda manapi dun puning thawat ke district asigi NGO Rasi Durafai amasung National Green Corps dasu akoi bagi fibam faganaba makoina lauriba thaudang sakhangbo oina manapi ke wangang khibasingna lekidraba MK ngazengam simre ojama oina lamdamasigi mahiroi kabu afabalambida puraknaba honaraba misakni phongdongna ke DC Rishikesh na district asigi mahiroi singna thengnariba award apasing district administration gi maikai dagi menkhatnaba honaba yaba honagani haike
KCPMC Mutalaga CRF Kobal Loop Assembly Haina Print and Electronic Media ki Kutangda Kwarang Bana Fongtorak Liba si Apangbagi Kongtang ni Haina KCPMC ki Central Council na Lodabangam de Haina Luba si Information and Publicity Military Affairs ki Secretary Paikomba Maiti ki Chirola Manhairi Kwarang ba Luba si Chief of Secretary Thaupuram Balanmi Amani Education ga Mari Lena na Changsilakpa New Educational Strategy Nest Program da Contradict Oibadagi Naitom Oina Naitheduna Lekraba amasung lubasiga karigumba hiram amatada mari leina kidraba lanmi amani haina cherola sina haidi KCPMC gi chairman ni hairaga media gi thongda utchaiduna lub mutharpagi right khorang badalaite lubasigi oina chairman haiba fam asisu leite haina cherola sina haidi KCPMC haiba si khunai asigi Sotaraga Label Lebak Miam Galoina na Puna Yawal Lanteng Changsin Minariba Loop Amani Lubasigi Oinadi Yumtong Kudingi Lalalup Lingbagi Wakalon Laite Lubasi Janalon Amagi Makada Yawal Liglam Jumna Chatliba Loop Ama Oibadanatana Central Security Council Gi Collective Decision Makapuana Program Kudimok Pang Break Matung Damukana Taramusari Autonomous District Council Taruki Council Singsem Duna Matau Tohanana ba Manipuri Governor Amadi Government na Numit Aba Leptong na ba ADC Ukrugi Chairman Dr. Yaron So Ngalun na Takshili Manipur Press Club Tapang Topa Pawgumi Pamamada Yaron So na District Council Sing Asigi Chairman Vice Chairman Amadi Atay Nominee Sing Taupuan Duna Tabak Hawanan na ba Presiding Officer na Droga Protem Speaker Haptuna Wasak Lawagi Tabaksu Atubada Pang Tau Pongdoki to fix the date, to announce the date for election of the chairman by, appointing respective presiding officer for every council. This is one of the main immediate concern for us. After, having understood all these constitutional provisions, why should we, delay the forming of the council? This is very surprising. Lam Koiba Singi Miyang Chungshipama Pamama Oriba Moirangi INA Memorial Complex ki Lambi Sem Dabagi Mayuta Kumam Leka Youth Development Association Amasung Kumam Leka Apumanupi Lupna Lambi Timbagi Kongjang Arangdagi Changsingkre Lambi Asi Semjina Nabagi Damak Local MLA Amade Councillor Da Kayarak Hana Hijakrafasu Sembi Dabadagi Kongjang Asi Changsinkibani Lambi Hek Sendriba Fauba Gari Amata Changhaloi Lam Koiba Lakpa Sing Kongna Changangani Hairi Amarom Da Complex Asigi Mamang Da Lediba Moirang Kangla Mayol Da Ada Parking Sariba Nakal Dalaiba Moirang Municipal Council Office Mafam Kangdana Karak Amadalaide Moirang Kangla Semzin Bidabana Napi Hausin Batagi Fata Haudi Tampam Oina Lady Marie Leneva Sina Hiram Asida Sumiyang Changbiu Heidi Kanana tika lauri no kholi no haibin sing bachu khoi kai ta khangja da binne kanada koi haiga da no haibu masi bau khangde aduna masi lambi semdi phawdi kana mata na masida koi foreigner khangde ama khangde koi tourist ki lagba mi am ta na da gai thujin ba yaro na koi lambi thinja bane de kai sigi lai ba mi sing na su gari ta thogok tare akoi awa Imphal West Police Commando na Nupi Police na North AOC dagi KCP Mangalgi member Mafare Police ki pauna Fagalaba Mio Asigi Maming Naurem Ombi Rasmani Jahi Yakai Manga Mapureba Muna Kongpal Kaidem the Kaidagini Hari Mayumgi Tongal da Gari Iduna Leba Nupama Honda Activa na Tombadagi Lakanabangam Dana Lekidraba Mio Asigi Maming Wangkem Ibobi Jahi Humfuga Manga Godong Popi Lamkai Dagini, Ngasi Punipanga Minute Contrarum Chapamatamda, Mahana Nambol Chakani Haiduna, Gari Ngai Honda Activa Mana Tomlambani. Taudosi the Generaliba Honda Activa Toropa, Tobul Mamang Nakaidagi, Tokcho Mangizausu, Sokpadagi, Nambol Community Health Center that Lakanaki Heidi. Kongsang Lambigi Tamenglong Yogadaba kilometer ama Watingaida Jingning Kaida Padagi, Bolero ama Amangata Tokre, Taudosi, Hokiba Hingungai Pung Amarom Tabada Tokibani. Kundrapam Kendra da Low Padi Lissing Homram Ising Tumzin Kibadagi Low Pan by Yara Haina Long Missing Nami Paiba Ponare, Ising Tumzin Krabama Pumsing Ngasi Sagol Mangi SDC Nilamani Amasung Kundrapam Kendragi MLA Lokeshore Ge PRO na Yingsing Kray. Isin Tumjin Krabama Pumsing Adudi Kaibi Kumuda Taret Kul Amadi Lamboy Kulgi Tonga Tonganba Lokol Uyumpok Nongsum Wakong Haraurok Sarautel Tangkam Panglo Amadi Kundrapam Dagi Pangai Fawi Manung Dalaiba Lokol Singni Ising Sitanaba Lokong Tengalakpa Masung Matik Chadavana Matam Kuina Ising Mokalakpadagi Yam Labalafam Singasi Ising Tumjin Kibani Lomi Singna Atubada Sarkar Gi Maikadagi Pangmeaba Mateng Pangbiu Haina Fundorakli
Hoji lau uhong da tari kadi laukham jigi koi lauksan sanjal imbal kai ji lauji lauksan piu har kani akoi lau si gre habde moina thaje bi roi maram dia thangna bada atong lai bini atong mudi lu khie ta habi masung maji lomi na kap ga len ba adi athu matam dai koi mana masing thaba ya ba soil test to biraga lomi je khitang khak phan rai oijana ba hadi mung manung gi jibika hinna ba hona bada koi matam matam ga sana ba soil test to biraga athu matam na kaino habde sarkar gi mieng am tu chingjan biu Manipur Public Service Commissioner Executive Officer amasung Assistant Executive Officer Longnanabagi July 16 pangthokadaba examination ge Ananda Singh High Secondary Sub Center da taba candidate sing Modern College ta oina examination pangtholagani hairi hauzik sanabagi pau ngasigi sanabagi pauta yumnam ghana shyamna 10 meter air rifles ki amadi ti hero na 10 meter air pistol gi winner of winner gi title lokre Manipur Rifle Association gi miyeng makhada Kumalapak Sports Complex ki shooting range sta nupa amadi nupi shooter humfutare na saru yaduna chathariba ani suba state level kumbong mayum ibeton sana devi memorial shooting competition ngasi loisinkhre loisinbagi tharomda works minister K Ratan Kumar Iboyama Hospital and Research Center gi director TS Hero amadi National Rifle Association of India ge Secretary Manipur Rifles Association ge Vice President M Rajchandra Susaru yake competition asigi ngasi aroiba numit ki pangtokiba meter taragi man individual point chamang humfut ta taret pip site air rifles ta ke tizena new record thamduna ahan batakre category asigi junior man individual da M Malem Ngan basu anover record thamduna ahan batakre category asigi Youth men individual da Y Ghanashyamna junior women individual da Chingkhai Nganbi Thodam amadi youth women individual da Francie Katrimayim na ahan batakre meter taragi men individual air pistol da K Prem na ahan batakre category asigi junior men individual da L Deluxe na anover record thamduna ahan ba position takre youth men individual da Khagemba Lokrakpam women individual da Soibam Saya junior women individual da T Omita youth women individual da K Dintoyngambi na ahan batakre meter kumanga gi standard pistol men individual da B Santi Kumar junior men individual da L Deluxe women individual da L Mesia junior women individual da Milky Lukram amadi junior men individual da Jackson Longjam na ahan batakre Mako mathang tarba suta singda tharomapu singna medal certificate amadi sel gi mana pk winner of the winner gi ahanba position taraklaba singda sel oina lupa lising manga lising ahum pk All Manipur Sepak Takraw Association na sinduna Kuman Lampak Indo Stadium da jathariba taranipan suba sub junior boys and girls amadi kuntramatoy suba state men's and women's Sepak Takraw Championship gi ngasi pangthokba junior boys gi tongan ba league round gi match singda SWC Team B Hyanglam SWC Team A Hyanglam LKYDA Lafam Kuno Mai Pakre Hayang Aroiba League round match oina PUC Team A Kairang Amadi LKYDA Lafam Kuno wa sanagani Nupigi sanakibada LKYDA Lafam Kuno SWC Hyanglam Msuk Hengang Mai Pakre Hayang Aroiba League round match oina Msuk Hengang Amadi SWC Hyanglam wa sanagani Jathariba tournament asigi senior women's gi sanakiba match da Manipur Police Sports Club Team A na Manipur Police Sports Club Team C bu set ani amada maithiba pikre senior men's gi sanakiba da PUC Team A kairang na LKYDA lafam khuno bu set ani sino da maithiba piki hayeng jathariba tournament asi loisilagani loisinbagi taromda Manipur High Court ke advocate M Devananda amadi All Manipur Sepak Takraw Association gi president case Dorendro na Tharomapu Singh oigani Pune gi Walewadi da mathang thagi tang ani dagi mapan fawo pangtokatreba wako Asia Kickboxing Championship ta India gi team da saru yaga da Manipur dagi nupi sanaroi mari amadi nupa sanaroi ani khalakle khalabasing adudi Tola Chanu L Surbala W Rojita S Itombi Chanu Y Sana Jawa amadi St Peter Koirengni khalabasing Kickboxing Association Manipur na sinduna Manipur Press Club ta yafa mangol pibagi thoram pangthokre Apunba Fitness Center gi manga suba AFC Transformation Challenge ke preliminary round mathang thagi tang ani gi ayupung mapan tabada nagamapal da leba center asida pangtoragani akupa marol center asida gi khangba yagani hairi All Jiribam Sports Association asinduna Jiribam gi kalimai mandopta kangkhutara na saru yadunu chathari batara nipan suba and Padmada
Devi Memorial Men's Kang Tournament ki ngasi sanakibada YLC Dibong Kuno Kangkuna SKYC Team A Sorok Atingbi Kangkutpu Panjal Kuntare Taratare Kaptano Maitiba Pikre Hayang LEC Team A Babupara Kangkut Amadi MNC Ningtembam Kangkutka Sanagani All Manipur Football Association Asinduna Hayang Ayupung Taruka Minini Foot Chatpada Kumalampak Men's Stadium da referee category singi annual fitness test and examination pangtolagani haidi ngasi nomugi ba ingasai pau pizari ICAR lamfe patagi fangba pau gi matong ina ngasi gi khwaidagi saba si degree celsius kumapan dasmik tarukni khwaidagi ingbana degree celsius kunithoi dasmik marini nungsita yawba ising manigi chang ayukta chada marifu mari nungthildana chada humfuga mari nongjugi chang millimeter sunyani leslak damaru ba pau mukhana pizari Yalomi kanana bagi anova draft bill dumit humni marini da putholagani haina drafting committee ki chairman minister Thaudam Devendrana lauthokre jingamadi tamda leriba healthcare sector khudimok fagat hambagaloinana miyam gi haksel da hena kana ba pina bo honari haina health minister Funja Thangton Singh na phongdokre amadi all India pre medical test amadi pre dental test Manipur da supang thokre matam thengthana lakpa mahirwe kaya parikya thaba phangkhidre ngasi ISTV na pizaba pau mata su sinjari miyang tabiri bisimbo mukhana khurumjari